Toronglaobi ki bongi attackta pikliba angang ani hatkhiba dugi mayokta semkhiba JC ga ngasi Chief Minister Ngamkhidre wari sanabada JC na pukhatkiba Charter of Demand sing Yanaba Purakpa Ngamkhidre ngasi nungthil pung ahum rom tabadagi baw parada laiba Chief Minister gi Secretary Chief Minister yauna Manipur lenga ki makok thongbo official singa wari sanaki Chief Minister ga wari sanaraba matung paumi singa unaba amada JC ki convener Moirang Them Gauron hai JC na Manipur lengakta thamkiba Charter of Demand sing adugi manungda Manipur da lairiba kuki militant singi mathakta military crackdown tongnaba athubada thabak paikhatpiyo haina taksinki maduda lengaki maikaidagi military crackdown Unakhre haina thamlakhiba wafam adu apenbo oide military crackdown adu miyamna thajagadaba mawongda tawgadabani chingkhong chinyada laiba khungang sing ngakliba central force ki mahut state force na ngak senduna micha miyam safana thambigadabani Toronglaobi gi Thoudok adubu yaningdaba phongdokpa oina CRPF na lairiba mafamda changsilubada nongmai kapthorakpadagi leikhidraba amadi soktuna lairiba singda matik chaba compensation pigadabani Toronglaobi gi khungang ngakliba mathau masak khangdraba central force singi mathakta inquiry chathaduna matik chaba action lokhatpa yauna pikliba angang ani hatpada chenaba miyoi sing amadi micham hatpada chenaba CRPF ki personnel sing phaduna ahakpa cherak Pigadabani haina sulengakta taksinki hairiba demand sing asi thabak oina onthoraktaba tarabadi asiba hakchang amata lauroi amadi national highway tidim lambi asida matam kaktaba economic blockade chathagani haina su mahakna phongdokhi Torong demand se koi kita point tari ni Manipur ki hojung oiriba conflict asigi damakta Manipur da lairiba kuki militant singo military crackdown tawbiu haibani loinana masi tumatam da thawoina paikhatpiu haibani masigi matangda makoina thambirei se Makoi haughre haidana nahansu newspaper da karida thorei adu khoina hairisina na khoi gi khutau ado khoi jesina pamdaba khara yawi maramdi maram sumdaba mayam ama yawe khoina hairakpadu da Toronglaobi makha laikai adegi moirang ko koi bu dau pigel mol uimo khong da tawi haibado khoina adu tawam maram sate thorei do madu amo hanna matunga thon birakanu aduga tawu matamda su madugi exemplar oiba media gi kuthangda crackdown tawkhre haibagi chap chaba miyamna thajagadam monga tawbiu thopira o haiba wafamsi khona thamjarami mathau taba khudingmang ado pangthoktrabadi asiba hachang ase logdaba galoinana national highway idim lambi asida matam kaktaba ikana blockade chathaba haiba pandamaduni jesigi maikai dagi di leibang miyamna mateng pangbire hairaga chumba intappa jalakpada mateng pangbiu haiduna amade khona sathara thoram singdasu cooperation pibiu haiduna mayamgi mafamda thamjari